ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃ ꯍꯧꯔꯛꯑꯗꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯄꯥꯟ ꯍꯦꯛꯇ ꯊꯣꯛꯅꯤꯡꯕꯁꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯕ ꯎꯗꯦ ꯑꯩꯕꯨ ꯊꯥꯗꯣꯛꯎꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯎꯅꯦ ꯀꯔꯥꯏꯗꯒꯤꯅꯣ ꯃꯈꯣꯟꯁꯤꯅ ꯀꯔꯤꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯃꯈꯣꯟꯅ ꯇꯧꯔꯤꯁꯤꯅ ꯑꯦ ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦꯅꯦ ꯃꯁꯤ ꯕꯣꯇꯜꯁꯦ ꯍꯦꯛꯇ ꯈꯨꯝꯒꯠꯂ ꯍꯦꯛꯇ ꯌꯦꯡꯉꯒꯦꯗ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯑꯩꯕꯨ ꯊꯣꯜꯂꯨ ꯁꯅꯥꯄꯤꯒꯤ ꯂꯨꯄꯥꯄꯤ ꯁꯅꯥꯄꯤꯒꯤ ꯂꯨꯄꯥꯄꯤꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯃꯤ ꯃꯥꯟꯕ ꯑꯃꯁꯨ ꯇꯧꯔꯤ ꯁꯤꯕꯨ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯑꯂꯥꯗꯤꯟ ꯑꯃꯁꯨꯡ ꯃꯤꯇ꯭ꯔꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯂꯥꯗꯤꯟꯒꯤ ꯖꯦꯅꯤꯅꯤꯅꯤ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯖꯤꯅꯤ ꯅꯠꯇꯦꯅꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯖꯤꯅꯤꯅꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯄꯤꯕ ꯉꯝꯕ ꯖꯤꯅꯤꯅꯤꯅꯦ ꯅꯪꯅ ꯑꯩꯁꯦ ꯕꯣꯇꯜ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯅ ꯁꯨꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯅꯪ ꯆꯥꯊꯣꯛꯀꯅꯤ ꯖꯠ ꯇꯥꯅꯤꯡꯗꯦ ꯅꯁꯛꯇꯨꯒ ꯖꯣꯀꯔ ꯍꯦꯛ ꯃꯥꯟꯅꯗꯅ ꯃꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯋꯥꯔꯒꯁꯨ ꯄꯥꯏꯕꯖꯥꯠꯅꯤꯅꯦ ꯃꯥꯅꯁꯨ ꯑꯩꯒꯤ ꯀꯥꯟꯅꯕ ꯄꯤꯒꯦ ꯍꯥꯏꯔꯤ ꯃꯁꯤ ꯌꯨꯝꯗꯕꯨ ꯄꯨꯔꯒ ꯌꯦꯡꯉꯒꯦꯗ ꯐꯔꯦ ꯅꯪ ꯖꯦꯅꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯕ ꯇꯥꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯥꯛꯑꯣ 제니제 타박디 카라 떠보자니 앙앙앙 바타박디 카라 떠보자니 마지 파나 좀 바래 아이 타박 맘 떠왔나봐 제니 난 뭐가 이게 제니 아이 약자리 마푸 까리 딱비가다봐 아이수 람상 쩔루버기 와르바니나 그이노 짜나바 탕나바 카 puthoro'odana nang funny 마푸 Sida leijare mapu. Dukan doon aduk yam thapaga. Nang na achuk tuna police na kamay to ino. Zini ko di singag tani mapu. Ngasi phawoda no matamina achapo leiraga ingon de pijarak tari. Jenny leibadagi aise yam nungai re. Masigi nupasi. Sabdi onthok na chaningkreda. Mangonda tabakchi. Karage hina biyuan ng taksyalage. Mapuy mo nga, nanay tabag ang bibiro. As, kaino, at sa po si amta di chagigeda na. Yaro, ay tabaga na bigadam ni, natari ng hatu at ato ka ni. Kaino ni si Jenny di pra mawonga man eh. Ay, mo hana hatu at ato kida na ba? Ay, magi tabag sa pihaw draga di, ay soy si batare Parece nang ako'y maningil ang pagtatsalo. Ado da ay yung paja mamasara mo. Fagani mapuy mo. Sara ne. Mystery lising changa sabong amdraga nang natanda da sara ne. Nung bunong ay daw riyeng mo. Mapuy mo. Nanay jinina. Mapugi yung machauba ma. Yam na chauba ma. Sasaram mo ba ni? Uy, kayo na nangangi dubo. Uy, jo oiroy da bada. Nang natanda ka may sadoy no. Mapuy bungo na tajabi talaga di. Haujik mo. Mapuy bungo ka. Nanay jini ko. Amuk tachat laga yung minarusi. Yumbok di pajana pajare sidi arane Jenny je yam to na bosai ne ai na yum to na sai na harau riba
ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅꯕ ꯀꯩꯅꯣ ꯑꯗꯨꯛ ꯆꯥꯎꯕ ꯌꯨꯝꯗꯨ ꯃꯥ ꯃꯊꯟꯇ ꯀꯃꯥꯏꯅ ꯁꯥꯏꯅꯣ ꯃꯥꯏ ꯃꯑꯣꯡꯁꯦ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯑꯃꯔꯣꯝꯗꯗꯤ ꯐꯕꯨ ꯐꯩꯍꯦ ꯄꯨꯟꯁꯤꯗ ꯑꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯤꯕ ꯌꯨꯝꯗꯣ ꯂꯩꯕꯗꯤ ꯐꯪꯗꯧꯔꯦꯗꯅ ꯍꯥ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏꯒꯤ ꯊꯕꯛ ꯑꯃꯨꯛ ꯄꯤꯕꯤꯔꯣ ꯃꯥ ꯊꯕꯛ ꯄꯤꯕꯗ ꯑꯩꯁꯦ ꯋꯥꯗꯧꯔꯦꯗ ꯇꯤꯚꯤ ꯑꯣꯏꯅ ꯍꯦꯛ ꯂꯩꯌꯨ ꯍꯥꯏꯔꯒꯦ ꯐꯔꯦ ꯅꯪꯅ ꯑꯩꯒꯤ ꯇꯤꯚꯤ ꯑꯆꯧꯕ ꯑꯃ ꯂꯧꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯂꯧꯕ ꯌꯥꯔꯣꯏꯀꯣ ꯍꯣꯡꯀꯣꯡꯗꯒꯤ ꯆꯠꯂꯒ ꯂꯧꯒꯗꯧꯕ ꯐꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯖꯦꯅꯤ ꯍꯦꯛꯇ ꯍꯣꯡꯀꯣꯡꯗ ꯆꯠꯆꯔꯨꯒꯦ ꯑꯗꯨꯗꯤ ꯅꯅꯥꯏ ꯖꯦꯅꯤ ꯍꯦꯛꯇ ꯆꯠꯆꯔꯨꯒꯦ ꯌꯥ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯍꯣꯡꯀꯣꯡꯗꯒꯤ ꯂꯥꯛꯆꯔꯦ ꯀꯩꯅꯣ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯄꯣꯠꯇꯤ ꯄꯨꯔꯛꯑꯕꯣ ꯅꯪ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯩꯖꯔꯦ ꯄꯨꯖꯔꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯕꯛ ꯑꯃꯨꯛ ꯄꯤꯕꯤꯔꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯧꯔꯤꯁꯤꯅ ꯑꯩꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯑꯩꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯥꯔ ꯑꯃ ꯅꯪꯅ ꯄꯨꯔꯛꯄ ꯇꯥꯔꯦ ꯑꯩꯒꯤꯗꯃꯛꯇ ꯐꯅꯤ ꯐꯅꯤ ꯅꯅꯥꯏ ꯖꯦꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯖꯔꯛꯑꯒꯦ ꯉꯝꯃꯅꯤ ꯃꯁꯛꯁꯤꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯕꯨ ꯑꯩ ꯈꯟꯗꯕꯗꯤ ꯌꯥꯗꯦ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯀꯥꯔꯁꯤꯒ ꯑꯃꯨꯛ ꯄꯨꯔꯛꯑꯗꯤ ꯑꯩꯁꯦ ꯕꯦꯔꯥ ꯀꯥꯅꯤꯁꯦ ꯃꯥꯒꯤ ꯊꯕꯛꯁꯦ ꯄꯤꯕ ꯉꯝꯗꯗꯅ ꯑꯩ ꯑꯃꯨꯛ ꯍꯥꯠꯇꯣꯛꯈꯤꯅꯤꯀꯣ ꯅꯅꯥꯏ ꯖꯦꯅꯤ ꯑꯃꯨꯛ ꯌꯧꯖꯔꯛꯑꯦ ꯃꯄꯨꯅ ꯇꯣꯡꯅꯕ ꯀꯥꯔ ꯋꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯩꯅ ꯄꯨꯖꯔꯛꯑꯕꯅꯦ ꯀꯩꯅꯣ ꯀꯥꯔꯁꯦ ꯑꯃꯨꯛ ꯑꯁꯦꯡꯕ ꯄꯨꯔ ꯂꯥꯛꯑꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯒꯤ ꯄꯨꯔꯛꯏꯅꯦ ꯀꯥꯔꯒꯁꯤ ꯄꯨꯔꯥ ꯂꯨꯝꯕꯣꯒꯤꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯑꯁꯨꯛ ꯇꯥꯡꯈ꯭ꯔꯕ ꯀꯥꯔꯁꯦ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯔꯛꯏꯅꯣ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩ ꯅꯣꯛꯁꯥ ꯊꯤꯔꯆꯜꯂꯛꯑꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯊꯕꯛ ꯑꯃꯨꯛ ꯄꯤꯕꯤꯔꯣꯗꯅ ꯅꯅꯥꯏꯒꯤ ꯊꯕꯛ ꯄꯤꯕꯗꯤ ꯄꯤꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ sida botol ama dilay re Jenny nang sumay tawro nang ngahak nang mapan thogro ay tabang macham ta tawge Mapuy bungo adubu kuy bari aroy mapuy bungo kuy roy ngahak tane ay masih botol matum je hek tok tu geda Mapuy bungo nanay lakjare oh nang masigi botol je puro aduga ising pik thana soga pura kadabni fagani botol je thangalaga yengbusu yaroy ado nang kem tawbe yaroy ising botol je soga pura kadabni 속자랄게 adubu mapuy bungo ay tabak je hek loibaga amamuk pigadamni pini tabang yam le kem khalun sigi botol je hanam ta solo fagani ya nang mai ni ngasi na yeng ta le na laro de poni
보틀 마차시 쇼가디 로이래 쇼게カイノシレカイノカイノねmasih tabak sih turun tabak tabak nanti dah mampuna si dia ikut na sahabat dah saya jalan mana pada ni si orang dia jenis gua jenis dia dah saya jalan mana pada ni karena dia tok mok kita ya